Good morning. Handak chahi ki aham boy unari ne mayam se sana photo thagat ta basu yam kuire. Ngasi di chance fangi ngai da loi thagat horage na. Do ho base lik macha da gi horake ko mayam ne am pam na ga ba lik macha design no ba ama leire ba ko. Nahangai thongnam ge hu andagi nam kot pi sum tawram ba do ko. Ate machine na ching ba dina te ko ko gi sina khutna sa ba ne ba ko. Sa design no ba da si ama leire. Si se kaino ni ko. Oval shape dadi oyeबको blur chale phajana dang pai thanda namjarabani na sigise san ani makhai yaude bako yam dabane dum mongna sirsu yare lesabi machana sirsu yare hanna ke na sirsu yare si ama khak siraga yam nan ke ba dum man bado adu oyeबको ayungdang sinage su yae natraga usop asop chapa dum khatang ki na eno tobada season basu yaba pot oidoini ko yam phajai sigi likse sanani makhai mukti oirani sina khatang lens se sina khatang kaurani si ani sina khatang sange punjan nagre ani sina khatang sange kauna si nupi na serious yai nupa na serious yai ko sigi mari sili machine chingba te khutna direct saba pa ko and like similar re sigi mathang de hena pam ga da ba mu ula ge ko Kena siba adum hygiene pot sosti kai kra loi usop wasop sapata siba yara daba lik ni ko si san taret kitang hele tare makhai yam phajaba lik oi doini ko magi manungi design se ngal ke kanu na te ko si di ball na te ko happy se design se view ko mai kai kanu da design mai kai mari makhai da design this man oi ne ko san tare makhai oidoine si anobane handaki fresh ne yam phajabane sigi likse sima leire anduga sidagi khatang sangna likho moina sige haraga na ko ko gi bokul manbi machine game ta nate ko khutna saba nga to oidoine bokul manbi sina si tula mari muki chang oidoine ba ko ai exact beti khangdre tula mari muki oirani bokul manbi se sida adum akoina authentic oiba kaino do adi akogi design do manipur gi leijaba do manna basigi swai smaina hapado thaina dum hapna ramidana ko lang daga lengba bo oiraso dumana smaina hapchalamni no mohna so male bokul manbi se tula mari muki leini tula mari se yam drabani ba bokul manbi de ko adu sima leire adagi next lik tagi sum haurage ba adagi likhom ama lei sigi likhom sisu tula mari smaina leido male color se katang ahum makhai okay tul si ai mana ba sigre hana bracelet se ko mana hojik season bi rein si hana mana ba masu si hrabane on thokraba marakta sigi keno sina khoi ngangoi manbi hai tare matai de yale se dum office padaga sirsu yare dum luhongbagi lik matang si beda last ta thangna ba oirasu yare tula ahum makhai gi likhom ni ko kimatik phajare sigi likhom se Kumana bracelet ama so mu season pire angang macha school ka ba angang naga sudum class 12 color pa angang naga yam pam doine dolphin yan ba si oina sirage gi ngasi gi likhom se likhom ulingai da mama na bracelet season birak pa gi bracelet amu unang ngai ba si likhom se yam sangi ko tula homa khai ane bracelet han ut lahorage mama sing na ka nam se hana sing khat piro ba ama dolphin se utke ba ama se katang sing khat piro sina angang macha na yam panggadabani lesabi machagi dolphin ga kenu ga yan ba hai tare sengau sarik yam nungsibane si san kya oidoino san ama makai yam di sidi satlauna dum he ubaga longna ga daba pot ni ko he u hadi puthorak ta ngai ri ba ko di puthora di thuna logi ga daba pot ni nei sigi likhom si ma lere dana aduga khatang chopper gi type to sirasu yaba napna siningba ker ga hijing pot kumba chapa sosti kra chapada sibe yaba chakaubaga sibe yaba likta parijat ki akobine ba ko light se katang phajadre aina thali ba se adu dun ngongna ure lang trek lang si sana se singbada di smaina thanghalak asi horen edit tawda phajajarani yam phajabane sigi kaino se si sana kitang yam bane kimatik phajare sigi sina katang kaurapna sigadaba lik yam na sigadaba oye adagi likse mathang han uthi nung di phadri ba do yeng haning mandana ne si ai hana puthok sar ame ba sigi se nung angang ba ngau ba hap to ba male angang ba hapane ba si tulla kya muk lei ani makhai o leibra ahum yo si tulla ani makhai moi do ni necklace matek ko yam na si be yare angang da si han ge su yare mama na si ge su yare lesabi na si ge su yare
ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯖꯕ ꯑꯣꯏ ꯗꯤꯖꯥꯏꯟ ꯑꯣꯏꯔꯛꯈꯤꯅꯤ ꯁꯤ ꯅꯨꯡ ꯍꯥꯞꯄ ꯀꯥꯟꯗ ꯃꯁꯛꯁꯦ ꯊꯣꯛꯂꯛꯈꯤꯗꯣꯏꯅꯦꯕ ꯑꯗꯒꯤ ꯍꯟꯗꯛꯀꯤ ꯅꯧꯅ ꯂꯨꯍꯣꯡꯒꯗꯕ ꯀꯩꯅꯥꯒꯤ ꯑꯃꯨꯛ ꯎꯠꯂꯛꯑꯒꯦꯀꯣ ꯁꯅꯥꯗꯤ ꯌꯥꯝ ꯌꯥꯝꯕ ꯅꯠꯇꯦ ꯇꯨꯂꯥ 3ꯃꯨꯛ ꯑꯣꯏꯅꯤ ꯆꯥꯎꯅ ꯎꯕꯤꯗ ꯃꯥ ꯄꯥꯏꯕ ꯌꯥꯗ꯭ꯔꯦꯅꯦ ꯍꯥꯞꯆꯤꯟꯕꯤꯔꯛꯑꯣꯕ ꯍꯥꯟꯅ ꯊꯦꯠꯆꯜꯂꯒꯦ ꯇꯨꯂꯥ 3ꯃꯨꯛꯀꯤ ꯑꯣꯏꯗꯣꯏꯅꯤꯀꯣ ꯁꯤꯒꯤ ꯅꯦꯛꯂꯦꯁꯁꯦ ꯁꯥꯡꯗ꯭ꯔꯥ ꯃꯦꯆꯤꯟꯅ ꯁꯥꯕ ꯅꯠꯇꯦꯀꯣ ꯑꯩꯈꯣꯏꯒꯤꯗꯤ ꯈꯨꯠ ꯉꯥꯛꯇꯅꯤ ꯂꯣꯏꯅꯃꯛ ꯁꯤꯒꯤ ꯃꯔꯛꯇ ꯗꯤꯖꯥꯏꯟꯁꯤ ꯌꯦꯡꯍꯜꯂꯛꯀꯦꯕ ꯈꯤꯇꯪ ꯑꯩ ꯐꯖꯅ ꯄꯥꯏꯈꯤꯌꯦ ꯐꯣꯟꯁꯦ ꯌꯥꯝ ꯁꯥꯡꯗꯣꯏꯅꯦ ꯁꯤ ꯁꯨꯃꯥꯏꯅ ꯑꯩꯅ ꯄꯥꯏꯕꯒꯤ ꯈꯪꯗ꯭ꯔꯤꯅꯦꯕ ꯑꯩꯒꯤ ꯈꯨꯠꯁꯦ ꯌꯥꯝꯁꯨ ꯍꯥꯏꯗꯤ ꯈꯨꯠ ꯃꯆꯥ ꯅꯠꯇꯦꯕꯀꯣ ꯌꯥꯝ ꯁꯥꯡꯅ ꯂꯩꯔꯤꯁꯦ ꯑꯩ ꯂꯥꯝꯕ ꯐꯪꯗ꯭ꯔꯤꯁꯦ ꯃꯊꯥꯡ ꯑꯣꯏꯔꯛꯀꯗꯣꯏꯅꯦ ꯇꯨꯂꯥ 3 ꯍꯦꯟꯗꯣꯛ ꯍꯦꯟꯖꯤꯟ ꯈꯤꯇꯪ ꯂꯩꯔꯝꯒꯅꯤꯀꯣ ꯁꯤ ꯑꯅꯧꯕ ꯀꯩꯅꯥ ꯃꯌꯥꯝ ꯋꯥꯈꯜ ꯈꯟꯕ ꯍꯧ ꯌꯥꯔꯦ ꯗꯤꯖꯥꯏꯟ ꯑꯅꯧꯕꯅꯦ ꯍꯥꯟꯅꯒꯤ ꯗꯤꯖꯥꯏꯟ ꯎꯈꯤꯕ ꯃꯌꯥꯝꯗꯣ ꯁꯨꯝ ꯇꯟꯅꯔꯛꯑꯅꯤꯗꯅꯀꯣ ꯑꯅꯧꯕ ꯗꯤꯖꯥꯏꯟꯗ ꯁꯤ ꯂꯩꯔꯦ ꯑꯗꯒꯤ ꯑꯁꯤꯒ ꯄꯥꯕ ꯌꯥꯕ ꯏꯌꯥꯔꯤꯡꯁ ꯑꯁꯤꯁꯨ ꯂꯩꯀꯣ ꯁꯤꯗꯤ ꯍꯥꯟꯅꯕꯨꯗꯤ ꯃꯌꯥꯝꯅ ꯎꯕꯤꯔꯝꯃꯅꯦꯕꯀꯣ ꯑꯗꯨꯁꯨ ꯆꯤꯜꯂꯒ ꯌꯥꯝ ꯄꯤꯛ ꯊꯟꯕ ꯄꯣꯠ ꯑꯣꯏꯕꯗꯣ ꯁꯤꯒꯤꯁꯦ ꯆꯤꯜꯂꯒ ꯌꯥꯝ ꯆꯥꯎꯅ ꯎꯕ ꯄꯣꯠ ꯑꯣꯏꯕꯅꯦ ꯁꯨꯃꯥꯏꯅ ꯄꯥꯕ ꯑꯗꯨꯝ ꯌꯥꯅꯤ ꯇꯨꯂꯥ 3ꯃꯨꯛꯀꯤ ꯆꯥꯡ ꯑꯣꯏꯗꯣꯏꯅꯤ ꯑꯗꯒꯤ ꯅꯦꯛꯂꯦꯁ ꯈꯇꯪ ꯑꯆꯧꯕ ꯄꯥꯝꯗꯕ ꯃꯤꯁꯨ ꯑꯗꯨꯝ ꯂꯩꯗꯅꯀꯣ ꯑꯗꯣ ꯑꯆꯧꯕ ꯄꯥꯝꯗꯕ ꯃꯤꯒꯤꯁꯨ ꯇꯨꯂꯥ 3ꯃꯨꯛꯀꯤ ꯅꯦꯛꯂꯦꯁꯁꯤ ꯂꯩ ꯑꯝꯇꯪ ꯄꯥꯏꯈꯤꯒꯦ ꯐꯖꯅ ꯁꯤꯒꯤ ꯅꯦꯛꯂꯦꯁꯁꯦ ꯇꯨꯂꯥ 3.5 ꯁꯨꯃꯥꯏꯅ ꯂꯩꯀꯣ ꯀꯩꯅꯥ ꯃꯌꯥꯝ ꯍꯣꯞ ꯇꯧꯁꯟꯕ ꯌꯥꯔꯅꯤ ꯁꯤꯒꯤ ꯆꯥꯟꯅꯕ ꯏꯌꯥꯔꯤꯡꯁ ꯑꯃꯨꯛ ꯎꯠꯂꯛꯀꯦꯕꯀꯣ ꯈꯤꯇꯪꯗꯤ ꯆꯥꯎꯗꯣꯏꯅꯤ ꯏꯌꯥꯔꯤꯡꯁꯤꯅ 3.5ꯗ ꯂꯩ ꯆꯥꯟꯅꯅꯤ ꯉꯁꯥꯏꯒꯤꯗꯨꯁꯨ ꯂꯩꯈ꯭ꯔꯦꯗꯅ ꯑꯗ ꯁꯤꯒꯤꯁꯦ ꯌꯥꯎꯕꯅꯦ ꯁꯤꯒꯤꯁꯦ ꯁꯤꯒ ꯄꯥꯕ ꯐꯖꯗꯣꯏꯅꯦꯕ ꯉꯁꯥꯏꯒꯤ ꯅꯦꯛꯂꯦꯁꯇꯨꯒ ꯑꯁꯤꯅ ꯆꯥꯎꯗꯣꯏꯅꯤꯀꯣ ꯃꯃꯥꯡꯒꯤ ꯁꯥꯏꯖꯇꯨꯒꯤ ꯀꯝꯄꯦꯌꯔ ꯇꯧꯔꯛꯀꯦꯕꯀꯣ ꯁꯤꯅ ꯍꯦꯟꯅ ꯆꯥꯎꯗꯣꯏꯅꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯖꯕꯅꯦ ꯁꯤꯁꯨ ꯅꯥꯀꯣꯡꯗ ꯂꯩꯔꯒ ꯄꯤꯛ ꯊꯟꯕꯅꯦ ꯁꯤꯒ ꯄꯥꯕ ꯌꯥꯔꯛꯀꯗꯣꯏꯅꯤ ꯁꯤꯒꯤꯁꯤꯗꯤ ꯈꯤꯇꯪ ꯌꯥꯝꯈꯤꯗꯥꯏꯅꯦ ꯇꯨꯂꯥ 4 ꯌꯧꯈꯤꯕ꯭ꯔꯥ ꯁꯤꯒꯤ ꯏꯌꯥꯔꯤꯡ ꯑꯆꯧꯕꯁꯦ ꯌꯧꯗꯤꯌꯦ 3ꯃꯨꯛꯇꯅꯤ ꯌꯥꯝ ꯐꯖꯩꯌꯦ ꯁꯤꯗꯤ ꯑꯗꯒꯤ ꯑꯍꯟꯒꯤ ꯃꯃꯥ ꯑꯣꯏꯒꯗꯕ ꯃꯌꯥꯝ ꯃꯃꯥ ꯁꯥꯕꯤ ꯃꯌꯥꯝꯒꯤꯁꯨ ꯑꯃꯨꯛ ꯎꯠꯂꯛꯑꯒꯦ ꯃꯃꯥ ꯁꯥꯕꯤ ꯃꯌꯥꯝꯒꯤꯗꯤ ꯁꯤꯗꯤ ꯀꯌꯥꯝ ꯂꯤꯛꯐꯥꯡ ꯐꯖꯅ ꯄꯥꯏꯈꯤꯒꯦꯀꯣ ꯑꯩꯅ ꯀꯌꯥꯝ ꯂꯤꯛꯐꯥꯡ ꯅꯞꯄꯦ ꯀꯧꯇꯥꯗ ꯌꯥꯎꯋꯦ ꯀꯧꯇꯥꯁꯤ ꯂꯩ ꯁꯤꯅ ꯀꯌꯥꯝ ꯂꯤꯛꯐꯥꯡ ꯕꯣꯔ ꯃꯃꯥ ꯀꯩꯅꯥ ꯃꯃꯥ ꯃꯌꯥꯝꯒꯤ ꯑꯣꯏꯕ ꯌꯥꯔꯦ ꯁꯤꯗꯤ ꯇꯨꯂꯥ 3 ꯌꯧꯕ꯭ꯔꯣ ꯃꯥ ꯀꯌꯥꯝ ꯂꯤꯛꯐꯥꯡꯁꯦ ꯇꯨꯂꯥ 3ꯃꯨꯛ ꯀꯌꯥꯝ ꯂꯤꯛꯐꯥꯡꯗꯤ ꯇꯨꯂꯥ 3 ꯌꯧꯗꯗꯤ ꯐꯖꯗꯦꯕ ꯄꯤꯛꯅ ꯁꯤꯕꯗ ꯐꯖꯕ ꯄꯣꯠ ꯑꯣꯏꯗꯦꯕ ꯑꯩꯒꯤ ꯋꯥꯈꯟꯗꯀꯣ ꯃꯤ ꯁꯤꯟꯅꯕꯁꯨ ꯑꯗꯨꯝ ꯌꯥꯎꯋꯦ ꯑꯩꯗꯤ ꯁꯨꯃꯥꯏꯅ ꯆꯥꯎꯇꯛ ꯁꯤꯕꯅ ꯐꯖꯕꯅꯦ ꯀꯌꯥꯝ ꯂꯤꯛꯐꯥꯡꯒꯨꯝꯕ ꯇ꯭ꯔꯦꯛꯇꯔꯒꯨꯝꯕꯗꯤꯀꯣ ꯁꯤ ꯇꯨꯂꯥ 3ꯃꯨꯛ ꯑꯣꯏꯗꯣꯏꯅꯤ ꯕꯣꯔ ꯃꯃꯥ ꯀꯩꯅꯥ ꯃꯃꯥ ꯃꯌꯥꯝ ꯌꯦꯡꯁꯤꯟꯕꯤꯕ ꯌꯥꯔꯦ ꯍꯧꯖꯤꯛꯇꯒꯤ ꯂꯨꯍꯣꯡꯕꯒꯤ ꯁꯤꯖꯟ ꯌꯧꯔꯛꯇꯧꯔꯕꯅꯤꯅ ꯑꯗꯒꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯩꯅ ꯃꯇꯦꯛ ꯃꯌꯥ ꯆꯠꯄꯒꯤ ꯂꯤꯛ ꯌꯦꯡꯍꯟꯖꯔꯛꯀꯦꯕꯀꯣ ꯂꯩꯁꯥꯕꯤꯅꯒ ꯑꯗꯨꯝ ꯁꯤꯔꯁꯨ ꯌꯥꯕ ꯁꯦꯠ ꯑꯣꯏꯅ ꯍꯦꯛꯇ ꯌꯦꯡꯍꯜꯂꯛꯑꯒꯦ ꯌꯥꯝ ꯐꯖꯗꯣꯏꯅꯦ ꯁꯤꯗꯤ ꯑꯩ ꯄꯥꯏꯐꯝ ꯑꯃ ꯈꯪꯗ꯭ರೆ ꯐꯖꯅ ꯑꯝꯇ ꯄꯥꯏꯈꯤꯒꯦ ꯁꯤꯅ ꯂꯪꯃꯟꯗꯅ ꯚꯤꯗꯤꯑꯣꯗꯒ ꯇꯥꯗ꯭ꯔꯦꯗ ꯁꯟ 3.5ꯒ ꯆꯥꯡꯅꯤꯡ 3 ꯑꯣꯏꯗꯣꯏꯅꯦꯕꯀꯣ ꯁꯤꯒꯤ ꯅꯦꯛꯂꯦꯁꯁꯦ ꯂꯪꯅ ꯌꯥꯝ ꯅꯥꯟꯅ ꯁꯤꯒꯗꯧꯕ ꯄꯣꯠꯅꯤꯗ ꯁꯤꯗꯤ ꯌꯥꯝ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯖꯈ꯭ꯔꯦ ꯁꯅꯥ 2nd ꯑꯣꯏꯗꯣꯏꯅꯦꯕ ꯁꯟ 3.5ꯒ ꯆꯥꯡꯅꯤꯡ 3 ꯁꯤꯒꯤ ꯁꯦꯠ ꯑꯃꯨꯛ ꯌꯦꯡꯍꯜꯂꯛꯀꯦꯕꯀꯣ ꯁꯤꯒꯤ ꯁꯦꯠꯁꯤꯗꯅꯦ ꯏꯌꯥꯔꯤꯡ ꯌꯥꯝ ꯌꯥꯝꯗꯕ ꯅꯥꯅꯞꯄꯤ ꯂꯩꯌꯦꯕꯀꯣ ꯅꯥꯅꯞꯄꯤꯁꯦ ꯁꯤꯒ ꯑꯗꯨꯝ ꯄꯥ ꯌꯥꯔꯦ ꯁꯟ 1.5ꯔ ꯁꯟ 1.5ꯒ ꯆꯥꯡꯅꯤꯡ 3 ꯁꯟ 2 ꯌꯧꯗꯦꯀꯣ ꯁꯤꯗ ꯅꯨꯡ ꯑꯉꯧꯕ ꯂꯩꯔꯦ ꯅꯥꯅꯞꯄꯤ ꯑꯄꯥꯛꯄ ꯌꯥꯝ ꯍꯪꯕꯤꯕꯗꯣ ꯅꯥꯅꯞꯄꯤ ꯑꯄꯥꯛꯄ ꯂꯩꯔꯦ ꯁꯟ 1.5 ꯆꯥꯡꯅꯤꯡ 3ꯇ ꯁꯤꯅ ꯋꯥꯏꯠ ꯁ꯭ꯇꯣꯟ ꯑꯣꯏꯗꯣꯏꯅꯦ ꯋꯥꯏꯠ ꯄꯨꯔꯥꯗꯤ ꯅꯠꯇꯦ ꯈꯤꯇꯪ ꯀꯩꯅꯣ ꯆꯪꯁꯜꯂꯦ ꯃꯨꯟ ꯂꯥꯏꯠ ꯍꯥꯏꯒꯗ꯭ꯔꯥ ꯑꯗꯨꯃꯥꯏꯅ ꯑꯣꯏ ꯑꯗꯨꯒ ꯑꯃꯅ ꯁꯤꯗ ꯄꯔꯄꯜ ꯑꯃꯒ ꯂꯩꯔꯦ ꯄꯔꯄꯜ ꯀꯂꯔ ꯑꯃꯒꯤ ꯁ꯭ꯇꯣꯟ ꯍꯥꯞꯄ ꯁꯤꯁꯨ ꯁꯟ 1.5 ꯆꯥꯡꯅꯤꯡ 3 ꯅꯥꯅꯞꯄꯤ ꯑꯄꯥꯛꯄ ꯍꯪꯕꯤꯕ ꯃꯌꯥꯝꯗꯣ ꯄꯤꯛꯇꯦꯀꯣ ꯁꯤ ꯅꯥꯅꯞꯄꯤꯁꯦ ꯑꯄꯥꯛꯄ ꯅꯥꯅꯞꯄꯤ ꯑꯣꯏꯗꯣꯏꯅꯦ ꯁꯤꯗ ꯂꯩꯔꯦ ꯑꯗꯨꯒ ꯍꯟꯗꯛꯀꯤ ꯑꯅꯧꯕ ꯗꯤꯖꯥꯏꯟꯗ ꯏꯠꯇ꯭ꯔꯤꯕ ꯑꯩꯅ ꯌꯦꯡꯍꯟꯅꯤꯡꯕꯒꯤ ꯄꯨꯊꯣꯔꯛꯄꯁꯤꯅ ꯃꯊꯛꯁꯤꯗꯅ ꯄꯨꯡꯗꯣꯟ ꯃꯄꯥꯟꯅꯦꯕ ꯍꯥꯏꯗꯤ ꯇ꯭ꯔꯦꯗꯤꯁꯅꯦꯜ ꯗꯤꯖꯥꯏꯟ ꯄꯥꯝꯕꯗꯣ ꯃꯊꯛꯀꯤꯁꯤꯅ ꯄꯨꯡꯗꯣꯟ ꯃꯄꯥꯟꯅꯦ ꯃꯈꯥꯒꯤꯁꯤꯅ ꯈꯣꯏꯕꯤ ꯃꯍꯨꯝꯅꯦ ꯑꯗꯨꯒ ꯃꯈꯥꯗ ꯃꯔꯩ ꯌꯥꯟꯊꯔꯤꯅꯦꯕꯀꯣ ꯁꯤꯗ ꯃꯔꯩ 3 ꯌꯥꯟꯊꯩ ꯃꯔꯩ 5 ꯌꯥꯟꯊꯕꯤꯗꯁꯨ ꯂꯩꯗꯣꯏꯅꯦ ꯁꯤ ꯇꯨꯂꯥ ꯀꯌꯥ 3ꯒ ꯈꯔ ꯂꯩꯔꯝꯗꯧ ꯃꯥꯜꯂꯦ ꯑꯝꯇꯪ ꯌꯦꯡꯍꯜꯂꯛꯈꯤꯒꯦꯀꯣ ꯑꯗꯨꯒ ꯑꯩꯅ ꯍꯥꯏꯔꯛꯀꯦ ꯃꯔꯛꯁꯤꯗ ꯁꯤꯗꯤ ꯃꯌꯥꯝꯅꯕꯨꯗꯤ ꯍꯥꯟꯅ ꯎꯕꯤꯔꯝꯃꯅꯤ ꯄꯨꯡꯇꯣꯟ ꯃꯄꯥꯟꯒꯤ ꯅꯥꯅꯞꯄꯤ ꯂꯩ ꯈꯣꯏ ꯃꯍꯨꯝ ꯂꯩ ꯃꯌꯥꯝ ꯄꯥꯝꯕꯤꯔꯒꯗꯤ ꯇꯨꯂꯥ 3.5ꯗꯤ ꯈꯤꯇꯪ ꯇꯥꯏ ꯁꯤ ꯏꯠꯄꯒ ꯀꯩꯒ ꯑꯗꯨꯝ 3.5ꯗꯤ ꯈꯔ ꯇꯥꯗꯣꯏꯅꯦꯕ ꯁꯤ ꯌꯥꯝ ꯐꯖꯗꯣꯏꯅꯦ ꯂꯪꯗ꯭ꯔꯤꯕꯒꯤ ꯃꯌꯥꯝꯁꯤꯅ ꯈꯪꯉꯣꯏꯗꯣꯏꯅꯦꯕꯀꯣ ꯍꯧꯖꯤꯛꯇꯤ ꯑꯗꯒꯤ
ꯏꯌꯔꯤꯡꯁꯦ ꯑꯆꯧꯕ ꯑꯃꯈꯛꯇꯪ ꯊꯝꯃꯒ ꯂꯣꯏꯅꯃꯛ ꯆꯠꯄ ꯌꯥꯗꯕꯅꯤꯅ ꯃꯌꯥꯝ ꯃꯆꯥꯗ ꯗꯔꯀꯥꯔ ꯑꯣꯏꯔꯛꯄ ꯌꯥꯎꯋꯤꯗꯅ ꯑꯩꯗꯤ ꯂꯨꯍꯣꯡꯕ ꯆꯠꯄꯗꯁꯨ ꯑꯗꯨꯝ ꯆꯤꯜꯂꯦ ꯁꯤꯕꯨꯗꯤ ꯁꯤꯅꯅꯦ ꯁꯟ 3.5 ꯆꯥꯡꯅꯤꯡ 4ꯒꯤ ꯑꯣꯏꯗꯣꯏꯅꯦꯕꯀꯣ ꯁꯤꯒꯤ ꯅꯥꯅꯞꯄꯤꯁꯦ ꯌꯥꯝ ꯄꯥꯛꯅ ꯎꯕꯅꯦ ꯑꯗꯨꯝ ꯂꯨꯍꯣꯡ ꯆꯠꯄꯗ ꯌꯥꯝ ꯅꯥꯟꯅ ꯑꯗꯨꯝ ꯑꯩꯗꯤ ꯆꯤꯜꯂꯦꯕ ꯁꯤꯒꯨꯝꯕꯁꯨ ꯃꯌꯥꯝ ꯁꯤꯁꯨ ꯌꯦꯡꯕꯤꯌꯨ ꯌꯥꯝ ꯐꯖꯕꯅꯦ ꯗꯤꯖꯥꯏꯟꯒꯁꯦ ꯆꯤꯜꯂꯤꯗꯨꯗꯤ ꯑꯩ ꯂꯨꯍꯣꯡ ꯆꯠꯄꯗ ꯅꯤꯡꯁꯤꯡꯕ꯭ꯔꯥ ꯑꯩ ꯆꯤꯟꯂꯦ ꯑꯩꯒꯤ ꯑꯃ ꯂꯩꯕꯗꯣ ꯑꯗꯒꯤꯅꯦ ꯑꯍꯣꯕ ꯑꯃ ꯌꯦꯡꯍꯟꯒꯦꯕꯀꯣ ꯁꯤꯒꯤ ꯁꯔꯀꯜꯁꯦ ꯁꯨꯃꯥꯏꯅ ꯂꯩꯕꯗꯗꯤ ꯐꯖꯕ ꯃꯥꯟꯗꯦꯗꯅ ꯍꯣꯇ꯭ꯔꯣꯡ ꯍꯣꯔꯒ ꯅꯥꯀꯣꯡꯁꯦ ꯂꯩꯔꯒ ꯗꯤꯖꯥꯏꯟꯁꯦ ꯏꯇꯣꯞ ꯇꯣꯞꯄ ꯌꯥꯝ ꯑꯀꯦꯕ ꯗꯤꯖꯥꯏꯟ ꯑꯃ ꯑꯣꯏꯔꯒ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯖꯩꯌꯦꯕ ꯁꯤꯒꯤ ꯗꯤꯖꯥꯏꯟꯁꯦ ꯃꯥꯒꯤ ꯀꯣꯀꯨꯔ ꯃꯌꯦꯛꯁꯤꯁꯨ ꯍꯥꯏꯗꯤ ꯈꯔ ꯊꯥꯏꯅꯒꯤ ꯑꯩꯈꯣꯏꯅ ꯊꯥꯏꯅ ꯎꯔꯛꯄ ꯀꯣꯀꯨꯔꯒꯤ ꯗꯤꯖꯥꯏꯟꯗꯣ ꯑꯣꯏꯗꯣꯏꯅꯦꯕ ꯆꯤꯜꯂꯒ ꯌꯥꯝ ꯐꯖꯩ ꯁꯨꯃꯥꯏꯅ ꯌꯦꯡꯕꯗꯗꯤ ꯈꯪꯗꯕꯅꯤꯀꯣ ꯐꯖꯅ ꯆꯤꯜꯂꯒ ꯑꯝꯇꯪ ꯌꯦꯡꯕꯤꯌꯣ ꯁꯤꯗꯤ ꯇ꯭ꯔꯥꯏ ꯇꯧꯗ꯭ꯔꯤꯈꯩ ꯈꯪꯉꯣꯏ ꯌꯥꯝ ꯐꯖꯕꯅꯦ ꯁꯤꯃꯁꯨ ꯇꯨꯂꯥ ꯑꯃꯈꯛꯇꯪ ꯍꯦꯜꯂꯝꯒꯅꯤ ꯁꯤꯗꯤ ꯈꯔ ꯍꯦꯜꯂꯝꯒꯅꯤ ꯇꯨꯂꯥ ꯑꯃ ꯀꯩꯅꯣꯗ ꯌꯥꯎꯔꯤꯁꯦ ꯑꯣ ꯑꯅꯤꯅꯦ ꯑꯗꯨꯅꯦ ꯍꯥꯟꯅꯒꯤ ꯑꯃ ꯃꯥꯟꯅꯕꯗꯣ ꯑꯣꯏꯕꯅꯤ ꯁꯤꯗꯤ ꯄꯣꯡꯈꯥꯡꯒ ꯀꯩꯅꯣꯒꯅꯤꯅ ꯗꯤꯖꯥꯏꯟꯁꯦ ꯊꯥꯏꯅꯒꯤ ꯏꯄꯥ ꯏꯄꯨꯒꯤ ꯗꯤꯖꯥꯏꯟꯅꯤꯅ ꯁꯅꯥ ꯍꯦꯛꯇ ꯆꯪꯉꯦ ꯑꯩꯅ ꯉꯁꯥꯏꯗ ꯌꯦꯡꯍꯟꯒꯦ ꯈꯜꯂꯝꯕ ꯄꯣꯠ ꯑꯃꯁꯨ ꯂꯩꯔꯤ ꯁꯤ ꯍꯥꯟꯅ ꯎꯠꯂꯒꯦ ꯁꯤꯅ ꯀꯣꯀꯨꯔ ꯀꯩꯅꯥ ꯃꯌꯥꯝ ꯀꯣꯀꯨꯔ ꯗꯤꯖꯥꯏꯟ ꯑꯅꯧꯕ ꯂꯥꯛꯑꯦꯀꯣ ꯀꯣꯀꯨꯔ ꯑꯁꯪꯕ ꯇꯨꯂꯥ 2.5ꯗ ꯌꯥꯝ ꯆꯥꯎꯕꯅꯦ ꯌꯦꯡꯕꯤꯌꯣ ꯁꯅꯥ ꯇꯥꯡꯉꯕꯅꯤꯅ ꯍꯧꯖꯤꯛ ꯈꯤꯇꯪꯅ ꯆꯥꯎꯅ ꯎꯕꯤ ꯉꯥꯛꯇ ꯇꯧꯔꯦ ꯇꯨꯂꯥ 2.5ꯅ ꯑꯆꯧꯕꯁꯤꯗꯤ ꯉꯛ ꯊꯦꯡꯗꯣꯏꯅꯤ ꯇꯨꯂꯥ 2.5 ꯂꯩꯔꯦꯗꯅꯀꯣ ꯁꯤꯗꯒꯤ ꯁꯤꯒ ꯁꯥꯏꯖ ꯑꯗꯨꯝ ꯃꯥꯟꯅꯕꯗ ꯑꯃꯃꯨꯛ ꯄꯨꯊꯣꯔꯛꯑꯒꯦ ꯁꯤꯅ ꯁꯟ 3.5 ꯂꯨꯍꯣꯡꯕꯗ ꯎꯟꯕꯗ ꯁꯤ ꯆꯞ ꯆꯥꯔꯅꯤ ꯉꯛ ꯑꯗꯨꯝ ꯊꯦꯡꯉꯅꯤ ꯁꯤꯗꯤ ꯌꯥꯝ ꯆꯥꯎꯋꯦ ꯁꯟ 3.5ꯁꯦ ꯑꯗꯩ ꯁꯅꯥꯁꯦ ꯌꯥꯝꯗꯅ ꯃꯌꯥꯝ ꯑꯃ ꯆꯥꯎꯅ ꯎꯍꯜꯂ ꯂꯣꯏꯔꯦ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯤꯗꯗꯤ ꯑꯗꯨꯒ ꯁꯤ ꯌꯣꯜꯂꯔꯣꯏꯗꯕ ꯄꯣꯠ ꯑꯃ ꯁꯨꯝ ꯎꯍꯟꯅꯤꯡꯕꯒꯤꯅꯤ ꯁꯤꯗꯤ ꯑꯩ ꯏꯁꯥꯒꯤꯅꯦꯕꯀꯣ ꯁꯤ ꯌꯣꯟꯊꯣꯛꯑꯔꯣꯏꯅ ꯂꯦꯞꯄꯦꯕꯅꯦꯕꯀꯣ ꯁꯦ ꯃꯃꯥꯡꯗꯁꯨ ꯌꯣꯟꯊꯣꯛꯑꯔꯣꯏ ꯍꯥꯏꯔꯒ ꯑꯗꯨꯝ ꯍꯦꯛꯇ ꯂꯧꯕꯤꯈꯤꯕ ꯑꯗ ꯁꯤꯗꯤ ꯍꯟꯗꯛꯁꯤꯃꯗꯤ ꯁꯤꯃ ꯌꯣꯜꯂꯔꯣꯏꯅꯗꯤ khallꯦ ꯇꯨꯂꯥ 5 ꯈꯤꯇꯪ ꯍꯦꯜꯂꯦꯀꯣ ꯁꯤꯒꯤ ꯀꯣꯀꯨꯔꯁꯤꯗꯤ ꯑꯆꯧꯕꯤꯅꯦ ꯀꯣꯀꯨꯔ ꯑꯆꯧꯕꯤ ꯒꯣꯕꯤꯟꯗꯒꯤ ꯁꯔꯤꯛ ꯌꯥꯝ ꯆꯥꯎꯋꯦ ꯁꯤꯃꯗꯤ ꯃꯃꯥꯡꯗ ꯁꯥꯈꯤꯕ ꯀꯣꯀꯨꯔ ꯃꯌꯥꯝꯗꯒꯤ ꯁꯤꯅ ꯑꯃꯨꯛ ꯆꯥꯎꯔꯦ ꯁꯤꯅ ꯀꯣꯀꯨꯔ ꯃꯁꯥꯗ ꯆꯥꯎꯕꯗꯤ ꯅꯠꯇꯕꯀꯣ ꯃꯃꯥꯏꯁꯤꯅ ꯂꯣꯡꯃꯥꯏꯁꯦ ꯌꯥꯝ ꯆꯥꯎꯗꯣꯏꯅꯦꯕ ꯀꯝꯄꯦꯌꯔ ꯇꯧꯔꯒ ꯌꯦꯡꯍꯜꯂꯛꯀꯦꯕ ꯂꯣꯡꯃꯥꯏ ꯑꯃꯒ ꯁꯤ ꯅꯥꯅꯞꯄꯤ ꯑꯄꯥꯛꯄꯤꯗꯨꯒꯤ ꯃꯃꯥꯏꯅꯦꯕꯀꯣ ꯁꯤꯗꯒꯤꯁꯨ ꯑꯃꯨꯛ ꯆꯥꯎꯔꯤꯅꯦꯕ ꯂꯣꯡꯃꯥꯏꯁꯤꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯆꯥꯎꯍꯟꯈ꯭ꯔꯕ ꯁꯤ ꯅꯣꯔꯃꯦꯜ ꯑꯣꯏꯕ ꯂꯣꯡꯃꯥꯏ ꯑꯃꯒ ꯑꯗꯨꯝ ꯌꯦꯡꯕꯤꯌꯣꯕꯀꯣ ꯁꯤ ꯌꯥꯝ ꯐꯖꯩꯌꯦ ꯇꯨꯂꯥ 5 ꯈꯛꯇꯪ ꯍꯦꯜꯂꯦ ꯅꯝꯃꯤ ꯑꯗꯒꯤ ꯈꯨꯖꯤꯁꯤꯁꯨ ꯑꯩ ꯏꯁꯥꯒꯤ ꯁꯥꯕꯅꯦꯀꯣ ꯁꯤꯗꯤ ꯑꯩ ꯍꯥꯟꯅꯒꯤ ꯈꯨꯖꯤꯗꯣ ꯗꯤꯖꯥꯏꯟ ꯍꯣꯡꯗꯣꯛꯑꯁꯦꯅ ꯑꯗ ꯁꯥꯕꯗꯤ ꯂꯣꯏꯗ꯭ꯔꯤꯕꯀꯣ ꯃꯔꯛꯇ ꯃꯌꯥꯝꯅ ꯑꯗꯨꯝ ꯂꯧꯕꯤꯒꯦ ꯍꯥꯏꯔꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯁꯦ ꯏꯠꯄ ꯂꯣꯏꯗ꯭ꯔꯤꯕ ꯁꯥꯕ ꯂꯣꯏꯗ꯭ꯔꯤꯕꯅꯦꯕ ꯑꯩꯅ ꯌꯦꯡꯍꯟꯅꯤꯡꯃꯟꯕꯒꯤ ꯄꯨꯊꯣꯔꯛꯄꯅꯦꯕ ꯍꯥꯟꯅꯒꯤ ꯀꯩꯅꯣꯗꯣ ꯖꯨꯔꯥꯁꯤꯗ ꯇꯨꯂꯥ 3ꯒ ꯁꯟ ꯑꯃ ꯂꯩꯗꯣꯏꯅꯤꯀꯣ ꯈꯨꯖꯤ ꯑꯄꯥꯛꯄꯤ ꯌꯥꯝ ꯐꯖꯗꯣꯏꯅꯦ ꯁꯤꯁꯨ ꯍꯟꯗꯛ ꯗꯤꯖꯥꯏꯟ ꯑꯅꯧꯕꯅꯦ ꯐ꯭ꯔꯦꯁ ꯍꯟꯗꯛꯀꯤ ꯁꯤꯖꯟ ꯅꯪꯅꯕ ꯁꯥꯔꯤꯅꯦ ꯁꯤꯃ ꯂꯩꯔꯦ ꯑꯗꯨꯒ ꯑꯩꯅ ꯁꯤꯕꯨꯗꯤ ꯁꯤ ꯑꯇꯩ ꯈꯨꯖꯤꯁꯤꯗꯤ ꯍꯥꯟꯅ ꯎꯔꯝꯃꯅꯤꯕꯀꯣ ꯃꯌꯥꯝꯅ ꯑꯗꯨꯒ ꯎꯗ꯭ꯔꯤꯕꯗ ꯈꯨꯖꯤ ꯑꯅꯧꯕ ꯑꯃ ꯌꯦꯡꯍꯟꯒꯦ ꯇꯧꯕ ꯁꯤꯁꯦ ꯁꯅꯥ ꯌꯥꯝ ꯌꯥꯝꯗꯕ ꯁꯤꯁꯦ ꯖꯨꯔꯥꯗ ꯁꯟ 8ꯀ ꯈꯔ ꯂꯩꯈꯤꯕ ꯁꯟ 35ꯅ ꯖꯨꯔꯥ ꯑꯃ ꯁꯤꯒꯤꯁꯦ ꯉꯥꯃꯗ ꯁꯟ 8ꯀꯈꯔ ꯑꯣꯏꯕ 3.5 ꯁꯤ ꯑꯅꯧꯕ ꯗꯤꯖꯥꯏꯟꯅꯤꯀꯣ ꯁꯤꯒꯤ ꯈꯨꯖꯤꯁꯦ ꯁꯤꯔꯒ ꯌꯥꯝ ꯐꯖꯕꯅꯦꯕ ꯑꯁ ꯌꯥꯝ ꯁꯥꯈ꯭ꯔꯦ ꯍꯟꯗꯛꯀꯤ ꯆꯠꯄꯗ ꯁꯤ ꯌꯥꯝ ꯆꯠꯂꯦ ꯍꯥꯟꯅꯒꯤ ꯁꯨꯝꯕ ꯗꯤꯖꯥꯏꯟ ꯃꯌꯥꯝꯁꯦ ꯁꯨꯝ ꯎꯅꯔꯛꯑꯦꯅꯀꯣ ꯁꯤ ꯑꯅꯧꯕ ꯑꯃꯨꯛ ꯇꯧꯔꯛꯏꯕ ꯖꯨꯔꯥꯗ ꯁꯟ 35 ꯈꯤꯇꯪ ꯍꯦꯜꯂꯦ ꯁꯤꯅꯦ ꯉꯁꯤꯒꯤ ꯃꯌꯥꯝ ꯁꯤꯒꯤ ꯂꯤꯛꯁꯤ ꯂꯤꯛ ꯑꯃ ꯀꯩꯅꯣ ꯑꯗꯒꯤ ꯕꯍꯨꯔꯥꯅꯤ ꯎꯠꯇ꯭ꯔꯤꯌꯦ ꯑꯇꯩꯗꯤ ꯎꯠꯂꯦ ꯌꯥꯔꯅꯤ ꯃꯥ ꯂꯧꯁꯜꯂꯁꯨ ꯕꯍꯨꯔꯥꯅꯤꯁꯤꯗꯤ ꯑꯩ ꯈꯨꯠꯅ ꯄꯥꯏꯕ ꯐꯔꯛ ꯇꯥꯔꯅꯦꯕꯀꯣ ꯁꯨꯃꯥꯏꯅ ꯊꯝꯃꯒ ꯌꯦꯡꯍꯜꯂꯛꯀꯦ ꯕꯍꯨꯔꯥꯅꯤ ꯁꯝꯗ ꯐꯥꯅꯕꯗꯨꯅꯤꯀꯣ ꯕꯍꯨꯔꯥꯅꯤ ꯂꯩꯔꯦ ꯁꯤꯗ ꯃꯌꯥꯝ ꯁꯤꯒꯨꯝꯕꯁꯦ ꯑꯗꯨꯝ ꯍꯪꯅꯔꯛꯑꯦꯕ ꯃꯔꯛꯇ ꯁꯤ ꯕꯍꯨꯔꯥꯅꯤ ꯂꯩꯔꯦ ꯁꯤꯗ ꯃꯥꯡ ꯇꯤꯀꯥ ꯂꯩꯔꯦ ꯃꯥꯡ ꯇꯤꯀꯥꯁꯤꯁꯨ ꯁꯟ ꯌꯥꯝꯗꯕꯤꯅꯦ ꯑꯗꯨꯅ ꯃꯊꯪ ꯃꯌꯥꯝ ꯂꯥꯛꯁꯟꯅꯕ ꯌꯥꯔꯅꯤ ꯃꯊꯪ ꯌꯦꯡꯕ ꯑꯌꯨꯛꯗꯥꯡꯒꯤ ꯈꯨꯖꯤ ꯑꯍꯩꯕꯤꯁꯨ ꯂꯩꯔꯦ ꯉꯁꯤꯒꯤꯗꯤ ꯁꯤꯗ ꯂꯣꯏꯁꯜꯂꯒꯦꯀꯣ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯁꯥꯡꯃꯟꯈ꯭ꯔꯦ ꯃꯊꯪ ꯑꯃꯨꯛ ꯑꯞꯗꯦꯠ ꯇꯧꯔꯛꯀꯦꯀꯣ